Kanglaipa Punba Kholau Gabdetagi Lokacharake, Chuarchanpur Manungda Jongamgi Gate Ama Semkhre. Kayan State Kaya Dimosoda Military Patrolling Lakpasa Lalhoba Singna Ambush Tawkre. Gari ani Pumchai Chai Kre Lami Kun Hena Shiri Asokpakaya Yaubagaloidana Lalhoba Singna Army Karasufakre. Delhi School Chahum Yauna Airport Singda Kihalakre. Delhi School Amasung Institution Chahum Henbada. Amasung airport kaya marumna nomaising yukta bom pokayan gani haibagi kihalakpasing fangkre adubu madu ko na sajinnaba oiramle haina lauthokre haina official singna fongdokre mail sing adu hanasu asiguma kihanbagi warol sing tharakraba terrorizer chamaga taraga mathoi kauba group amana tharaki message sing adu Delhi school sing amasu institution singi email address chahum henbagi inbox sing da ayuk pung 7:9 ta thamlam khibani Madu Laiba Sigi at airport singi Marakta Delhi airport is Utharaki Haina police officer sing Aduna Haiki. Email Aduda Nakwegi building Yakwebada bomb sing at Hamkre, Pakumpira Unatraga, Kudong Tiba, Mayuk no Haina Iraki, school sing Amasung airport singi administration da Ayak, terrorizer 11 111 Hainasu, Kauba terrorist group, Adugi Luching Baduni, Ayak, Evil Gimacha Aduni, Amasung Ayak Yang Tiba Haibadugi Wahan Tok Aduni Haina Mel Aduda. Hierarchy na kogi building singi akoibada bomb sing thamkre paukumpi na banatraga itaba adu mayok nanaba na kipung kunmari gi matam leiri hana message aduna makha taraki mi faba lakpa gari ani miyam na mathak makha onthokre Imphal East district ki khundrak pa mesigi manung chana laiba khewa 4G da miyoi khara laktuna mi fa naba honarakpada makhoina tonglakpa gari number thadaba I-20 amadi bolero gari animang miyam na kaya toy nanghankhre hari thajabe yaba mafam dagi fangba pawgi matung ina thawdo asing ase ayupung taragamini furom tarakpa matamda khewa 4G gi miyam na lambi da job card suringai da I-20 amadi bolero gari da miyoi khara na gari hangar handa thawwa ubadagi job card suri ba miyoi khara na khamduna hanglubada manungi miyoi singni miyoi amadagi drug fa balakpani haina kumlakhi hari tungda mi faba lakpa oirambadagi khoisaw narba miyam aduna number thadaba gari adu akai atoi nangan khibada natana gari adu da tonglakpa miyoi khara su khut thaki hari tungda mi faba lakpa miyoi sing adu civil dress da taresuba MRG special commando sing oiram khibani Makhoina tonglakpa gari sing number thadaba ngaktani gari sing adugi manungda police ki uniform khara su yaramba thengna ki haina mafam adugi miyoi amana phongdoraki Makhoina fagani haina lakliba miyoi adu 4G gi mafam amada insang na pi tharaga inkol koiraga leiba miyoi ni so hari 2023 gi me ahum dagi horaki ba irang asida khul ngakpa oina leiram ki ba miyoi ni amarom da hojik mafam aduda ahen ba security forcing changsin khre hari Mizoram da ahan ba oina train na takpa da miyoi amasi re Prime Minister Narendra Modi na tha segi taraga humdoi da Mizoram gi oina Sairang by Ravi railway line sangaduna chalaiba hokraba matung railway track asigi Khamrang khul manakta leiba tunnel Number 35 Maya dangarang numidang train na takpadagi miyoi amasi re hari official oiba paw matung ina train na takpada laikhidraba nupa adu Tripuragi Nasingpara Khuldagi Brujati gi miyoi amani miyoi adugi maming Janunjira kawi hari police ki report na hai laikhidraba Janunjira asi Mizoram gi Khamrang khulda leiba pam ol amasung rubber plantation tawriba mafam adu da thabak suba miyoi ni ngarang numidang gi thawdo adu laikhidraba Janunjira na maha ki thabak suba loiraba matung ngarang numidang pung 3:35 rom tarakpada Hariba railway track asida Kolkata Sairang Express na Kolkata rom dagi Mizoram tamna lakpa matamda mahangna tunnel maya da Labour railway track adubun lanthok na bahona bada train aduna thombadagi lekhida bani hari police ki pauna makha tarduna hai thawdo aduga ikan kanadana manak nakpa township police station gi police official sing amasung railway protection force ki personnel sing mafam aduda changsin duna yengsin bagi thabak sing lokhatki tungda Janunjira gi sei bhagchang adu police na mafam adudagi lokhalaba matungda Kolasik District Hospital gi mokta puraktuna postmortem gi damakta thamkhre thawdo asiga mari lainana North East Frontier Railway NFR gi Chief Public Relation Officer Kavinjan K. Sharmana thawdo adu yamna laibak thibani haina phongdoragli amuko na naga amasung thadau singi luchingba singa punna chatminari sanjoy Anauba Manipur amadi anauba awangnong poklamdam amagi dama apunba khongpham ga loinana amuko na naga amasung thadau singi luchingba singa wadi shanaduna chatminari haina amuko gi president Sorokhaivam Sanjoy na phongdoragli wafam asing asi jairau chingda leiba thawba singi khubamda haika leika tamduna pangthokpa 118 suba lamyan ba hijam irabot ki mapok numit thoramda mahangna phongdokhibani thoram aduda amuko ga chatminari balamdam asigi club amadi maira pai biluf kaya so haika leika tambada sarukyaki amuko gi president Sorokhaivam Sanjoy na hai
ꯂꯝꯌꯥꯟꯕ ꯍꯤꯖꯃꯤꯔꯥꯕꯣꯠ ꯃꯅꯤꯡ ꯇꯝꯅ ꯍꯤꯡꯕ ꯄꯥꯝꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯍꯣꯠꯅꯔꯛꯄ ꯃꯥꯏꯊꯣꯡ ꯌꯥꯝꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ꯫ ꯂꯝꯌꯥꯟꯕ ꯍꯤꯖꯃꯤꯔꯥꯕꯣꯠ ꯏꯁꯩ ꯂꯤꯂꯥ ꯗ꯭ꯔꯥꯃꯥ ꯁꯥꯟꯅ ꯈꯣꯠꯅꯕ ꯑꯃꯗꯤ ꯌꯥꯋꯜ ꯏꯍꯧꯗꯁꯨ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯃꯅꯤ꯫ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯑꯍꯨꯝꯗ ꯊꯧꯅꯥ ꯐꯅ ꯂꯦꯞꯂꯝꯕ ꯕ꯭ꯔꯤꯇꯤꯁ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯣꯏꯂꯝ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯍꯟꯕ ꯂꯩꯇꯅ ꯂꯥꯟꯊꯦꯡꯅꯔꯝꯕ ꯑꯊꯧꯕꯅꯤ꯫ ꯃꯍꯥꯛꯀꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯨꯕ ꯑꯁꯤ ꯊꯃꯣꯏꯗ ꯆꯥꯎꯊꯣꯛꯄ ꯐꯥꯎꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯃꯨꯀꯣꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯐꯩꯔꯣꯏꯖꯝ ꯅꯟꯗꯂꯨꯋꯥꯡꯅ NACN-IMꯒꯤ ꯂꯨꯆꯤꯡꯕ TH ꯃꯣꯏꯕ ꯑꯣꯛꯇꯣꯕꯔ 22ꯗ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯁꯣꯝꯗꯥꯜꯗ ꯂꯥꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯔꯅꯥꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ, ꯑꯃꯨꯀꯣꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯅꯠꯇꯦ꯫ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯅꯧꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯑꯃꯒꯤꯗꯃꯛ ꯑꯄꯨꯟꯕ ꯈꯣꯡꯐꯝꯒ ꯂꯣꯏꯅꯅ ꯑꯃꯨꯀꯣꯅ ꯅꯥꯒꯥ ꯑꯃꯁꯨꯡ ꯊꯥꯗꯧꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯁꯦꯟꯇꯔꯅ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯕ ꯀꯨꯀꯤꯖꯣꯁꯤꯡ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯅꯔꯤꯕꯁꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯀꯨꯀꯤꯖꯣꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯁꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦ꯫ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯕꯨ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯔꯤꯐ꯭ꯌꯨꯖꯤ ꯑꯃ ꯑꯣꯏꯅ ꯊꯦꯝꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ ꯍꯥꯏꯅ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯣꯕꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤ ꯂꯤꯟꯇꯣꯛꯀꯤ ꯀꯟꯚꯦꯅꯔ ꯂꯥꯏꯁ꯭ꯔꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ PPCMꯒꯤ ꯃꯈꯥꯗ ꯂꯤꯟꯇꯣꯛꯅ ꯁꯤꯟꯗꯨꯅ ꯊꯥꯕꯨꯝ ꯑꯃ ꯆꯨꯞꯅ ꯆꯠꯊꯔꯛꯈꯤꯕ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯉꯁꯤ ꯂꯝꯌꯥꯟꯕ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯤꯟꯇꯣꯛꯀꯤ ꯀꯟꯚꯦꯅꯔ ꯑꯁꯤꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡ ꯉꯁꯤꯁꯨ ꯑꯋꯥ ꯑꯅꯥ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤꯖꯣꯁꯤꯡ ꯀꯧꯔꯒ ꯁꯟ ꯇꯥꯏꯅꯕꯒꯤ ꯔꯣꯜ ꯂꯧꯔꯤꯕꯁꯤ ꯃꯔꯝ ꯆꯥꯗꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯁꯦꯟꯇꯔꯒꯤ ꯑꯆꯧꯕ ꯔꯣꯜ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯅ ꯄꯥꯝꯖꯔꯝꯕ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃꯁꯨꯡ ꯃꯤꯑꯣꯠ ꯃꯤꯅꯩ ꯂꯩꯇꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ, ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯈꯤꯕꯁꯤꯡꯅꯁꯨ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯅ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛ, ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯁꯥꯁꯟꯒꯤ ꯃꯥꯌꯣꯛꯇ ꯃꯤꯔꯣꯠ ꯇꯥꯗꯨꯅ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤꯗꯃꯛ ꯍꯣꯠꯅꯔꯝꯈꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ꯫ ꯂꯣꯏꯅꯅ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯈꯨꯗꯨꯡ ꯏꯟꯗꯨꯅ ꯃꯍꯥꯛꯅ ꯄꯥꯝꯖꯔꯕ ꯄꯥꯟꯗꯝ ꯑꯃꯁꯨꯡ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯐꯣꯇꯣꯗ ꯃꯤꯌꯥꯝꯅ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯄꯣꯂꯤꯇꯤꯛꯁ ꯆꯠꯊꯔꯤꯕ ꯃꯈꯩ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯉꯝꯂꯣꯏ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯄꯥꯟ ꯂꯝꯒ ꯐꯥꯎꯅ ꯂꯝꯕꯤ ꯑꯣꯏꯕꯇ ꯅꯠꯇꯅ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯃ ꯑꯣꯏꯕꯒꯤ ꯊꯥꯛꯇ ꯁꯦꯝꯒꯠ ꯁꯥꯒꯠꯆꯕꯗꯒꯤ ꯂꯝꯕꯤ ꯑꯅꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯅꯣꯡꯃꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯔꯤꯕ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯣꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯨꯛꯆꯥꯛ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯑꯃꯗꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯅꯦꯁꯅꯦꯜꯒꯤ ꯁꯕꯖꯦꯛꯅꯤ꯫ ꯑꯗꯨꯕꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯤꯗꯕꯗꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯒꯤ ꯃꯇꯝꯗ ꯑꯣꯏꯈꯤꯕ ꯐꯤꯚꯝꯗ ꯂꯩꯕꯗꯒꯤ ꯌꯥꯝꯅ ꯇꯣꯏꯅ ꯆꯤꯡ-ꯅꯤꯡꯈꯥꯏꯕ, ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯄ ꯑꯃꯗꯤ ꯂꯝꯕꯤꯁꯤꯡꯒꯤ ꯃꯌꯥꯏꯗ ꯑꯆꯧ ꯑꯆꯧꯕ ꯀꯣꯝꯀꯨꯠ ꯀꯣꯝꯖꯥꯎ ꯂꯩꯕꯗꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛ ꯌꯥꯎꯅ ꯍꯤꯡꯕꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯃꯅꯤꯡꯇꯝꯅ ꯄꯨꯁꯤꯜꯂꯛꯄ ꯉꯝꯗꯕꯗꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯉꯝꯗꯕꯒꯤ ꯃꯊꯛꯇ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯃꯜ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯃꯗꯒꯤ ꯂꯩꯔꯒ ꯍꯤꯡꯂꯤꯕ ꯃꯤꯌꯥꯝ, ꯃꯔꯨꯑꯣꯏꯅ ꯅꯣꯡꯃꯒꯤ ꯍꯥꯇꯦ-ꯍꯥꯇꯦ ꯁꯨꯔꯒ ꯍꯤꯡꯂꯤꯕ ꯂꯥꯏꯔꯕ ꯃꯤꯌꯥꯝ ꯍꯤꯡꯅ ꯑꯁꯤꯕꯒ ꯄꯥꯡꯈꯛꯅꯔꯦ꯫ ꯑꯃꯔꯣꯝꯗꯅ ꯂꯝꯕꯤ ꯑꯅꯤ ꯑꯁꯤꯗ ꯁꯛꯈꯪꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯅ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯔꯣꯗ ꯑꯃꯁꯨꯡ ꯒꯨꯗꯁ ꯇꯦꯛꯁꯁꯤꯡ ꯂꯧꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯐ꯭ꯔꯤ ꯊꯥꯗꯨꯅ ꯊꯝꯂꯤ꯫ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯣꯁꯠ ꯍꯥꯡꯗꯣꯛꯇꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯤꯠꯃꯥꯡꯗ ꯏꯂꯤꯒꯦꯜ ꯇꯦꯛꯁ ꯂꯧꯕ, ꯗ꯭ꯔꯥꯏꯚꯔ ꯐꯥꯕ, ꯐꯨꯕ, ꯍꯥꯠꯄ ꯑꯃꯗꯤ ꯄꯦꯁꯦꯟꯖꯔꯁꯤꯡꯗ ꯑꯀꯤ-ꯑꯈꯪ ꯄꯤꯕꯒꯤ ꯈꯝ ꯊꯦꯡꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯆꯠꯊꯕꯗ ꯑꯌꯥꯕ ꯄꯤꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯔꯣꯟꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯦꯖꯦꯟꯗꯥ ꯂꯩꯕꯒꯤꯅꯣ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯁꯥꯡ ꯁꯤꯠꯅ ꯍꯪꯂꯤꯕ ꯂꯥꯡꯇꯛꯅꯕ ꯋꯥꯍꯪ ꯑꯣꯏꯗꯨꯅ ꯂꯩꯔꯛꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯔꯨ ꯑꯣꯏꯅ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯔꯛꯇꯒꯤ ꯂꯩꯉꯥꯛꯇ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕ ꯗꯤꯃꯥꯟ ꯈꯔ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯃꯇꯝ ꯀꯛꯇꯕ ꯁꯥꯡꯂꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯕꯗ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯕꯨ ꯃꯈꯣꯏꯒꯤ ꯕꯥꯂꯤꯒꯤ ꯍꯥꯃꯦꯡꯒ ꯄꯥꯡꯈꯛꯅꯍꯜꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ, ꯁꯦꯛꯁꯟ, ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯂꯨꯞ ꯅꯠꯇ꯭ꯔꯒ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯠꯇꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯃꯇꯝ ꯀꯛꯇꯕ ꯕꯟꯗ ꯅꯠꯇ꯭ꯔꯒ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯗꯨꯅ ꯃꯤꯌꯥꯝꯒꯤ ꯍꯤꯡꯕꯒꯤ ꯍꯛꯇ ꯁꯤꯡꯅꯕ ꯎꯕ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯕꯣꯔꯗꯔ ꯁ꯭ꯇꯦꯠ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒ ꯃꯄꯥꯟ ꯂꯝꯒ ꯐꯥꯎꯅ ꯂꯝꯕꯤ ꯑꯣꯏꯕꯇ ꯅꯠꯇꯅ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯃꯤꯑꯣꯏ ꯁꯦꯛꯁꯟ ꯈꯔꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯄꯨ ꯃꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯈꯤꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ, ꯆꯤꯟ ꯀꯨꯀꯤ-ꯖꯣ, ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯅꯦꯁꯅꯦल हाईवेꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯒꯤ ꯑꯊꯤꯡꯕ ꯊꯝꯂꯛꯈꯤꯕ ꯆꯍꯤ 2 ꯍꯦꯜꯂꯕ ꯐꯥꯎꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ
khongrai niktuna leibagi maram karigino leiba asigi khwaidagi wangba wild sang Supreme Court na National Highway singda makhal amadagi blockade thoba yaroi kanagumba singna thingba piba tarabadi logi oiba chapchaba chairak pigani haibagi section wafam khangan khiba laikre adubu Kuki singna National Highway da free movement ge thingba thamliba si hangdoktuna miyambu free movement ya handana thamliba si miyamgi hingbagi hakta central government gi luchingba singsu hakthengna saugatpani haibada haiman buthok loi central government na Manipur gi miyambu thamoi sengna nungsiba madi Mara laibasing mathakta logi oiba chairak pibagi firef laiba tarabadi mikup kharagi manungda miyambu free movement fangan bangam National Highway da lengak amadi miyangi maraktagi politics sanabagi thawong chathariba makai miyamna free movement ngumkhiroi lamyanba irabot ki mapok kumon thoram mafam kaya da pangthokre lamdam sida irabot kumatang labalu chingba ama leiramba se khoi pumna maki khwaidagi laibak fabani nongthomam biren tongan ba mafam kaya da lamyanba hizam irabot ki chamaga kunmapan suba mapok kumon thoram pangthokre Manipur lengang na sinduna thangmai bangi lila sing khongnang khongda leiba irabot square da mapung oiba thoram pangthoki thoram aduda Manipur gi governor Joy Kumar Balana luchingduna Janeta irabot ki bitamda haikal leikat tamduna kai khumna butkhi thoram aduda Manipur Legislative Assembly gi speaker thoksom saitabarta hanagi chief minister nongthomam Biren Singh Rajya Sabha amadi Lok Sabha gi member Singh MLA Singh chief secretary lenga ki senior official Singh director general of police amadi atai senior police officer Singh su sarugya ki thoram aduda sarugya bala ki bahana gi chief minister and Biren Paumi Singh da hai ki lamyan ba hijam irabona imalaiba amadi khunai asibu asuki matik nungsirami ma kumalu chingma ma state asida pokhiba haibase khoi pumna maki chauthuk chaningai ni lengak pairingai matamda lamyan ba hijam irabot ki mapo kumon thoram asi amuka hena ningthi jana pangthokna ba thorang torami adubu matamduda matik chaba mafam ama thiba phangkhidaba maramna thangmaiban lila sing khongnang khongda lamyan ba hijam irabot ki mitam sakhibani mitam asigi manakta laiba pukri manakta chauba stage ama sanana ba thorang tori wafam asi governor da taksinduna thuba matamda thabak oina paikhana ba honagani haina sumangna phongdokhi Manipur da hojik mayong nariba khudongchadaba singi matangda hanagi chief minister na haiki general neta irabot ki matamda su state asida khudongchadaba kaya maru mayong nakhi hojik oiriba phibam asi yenglaga miyamgi mihut oiriba sing amadi civil society organization sing gi luchingba singna mieng sanba lamyan ba hijam irabot ki wakhalon na hongna ningsingba mathau tare State amasung center gi marakta thamnaba mari hena chesilakle haina palladuna mangna haiki Manipur gi tungi aifanabagi dama khallaga Indo Myanmar border da fencing khabagi thabak paikhat pa hore free movement regime chana handabaga loinana ayaba yauduna changlakhiba mitop khandokpagi thabak paikhale amasung drug lalongba singi mathakta akhanaba mieng changle amaromda jananeta irabot memorial trust jiribamna sinduna Ras Kumari Chana Tumbi Devi Vidyaloy School gi auditorium da ngasi chamaga kunmapan suba jananeta hijam irabot ki mapo kurmon thoram pangthokre thoram aduda Jiribam Assembly constituency gi MLA oiramba asangmam Biren Singana chief guest jananeta irabot memorial trust ki lifetime president Dr. Chandam Kamal Singana president Jiribam district ki deputy commissioner Krishna Kumar IAS na special guest district asigi superintendent of police Semi Ramror MPS ajuka gi president Mutum Maipaksana Mangang AJMP की President S. Susila Devi Manipur Autonomous Council Demand Coordination Committee के Chairman K. Sanji Kumar Singh amadi social activist S. Kamal Kanta Singh na guest of honor oina sarugya ki thoram aduda wangang bada Jiribam ki Deputy Commissioner Krishna Kumar na hai ki lamyan ba hijam irabot na kathokpa magaloina na khunai asigi damakta loramba thodang sing thaningai ni district administration amadi district police na National Highway 37 JT road amadi intervillage road ki phibam fagat hanaba amasung yumthong khuding da ising fanganabagi matang da lokhaliba thorang singi matang da sumana wafam kaya phongdokhi thoram aduda amova gi nat ke bajagoi utkhibaga loina na mass part ki contingent singna mana manthum yenthoki Jiribam gi babupara da laiba irabot square da khinba hijam irabot ki mitam da saknai reba mioi kaya na laikatuna ikai khumna ba utkhibaga loina na God of Honor PK District asigi tungan mafam da laiba school sing amadi Jiri College ki maheroi sing na sarugya aduna mass part ki thoram ama supang thoki school amadi college ki maheroi sing yauna punna contingent kungani pa na mass part ta sarugya ki thoram aduda sarugya ki ba saknai reba mioi sing na Manipur amadi khunai asigi damak lamyan ba hijam irabot na lora mathaudang matang da sing thaduna wafam kaya phongdokhi amarom da irabot day celebration committee wangjing 10 tha Asian Shinuna wangjing mandal office complex ta lamyan ba hijam irabot ki chamaga kumapan suba mapo kumon thoram pangthokre thoram aduda wangjing 10 tha assembly constituency ki tongan ba khulsing dagi lakpa miyana sarugya khibaga loina na wangjing new market ta leiba lamyan ba hijam irabot ki mitam da miyana leika tu nei kai khumna butki thoram aduda wangjing 10 tha kendra development committee ki advisor khunrakpam Maniton retired ARCS retired senior lecturer S Saubu Singh L Brajeshwar S Kiso Irabode celebration committee wangjing ki chairman TS Ibocha Langathel gram panchayat ke hanagi pradhan P
Birenjit, social activist Ace Rovindro, senior citizen Ahmad Abdul Samad Amadi, T.S. Hemobina, president membership oina saruyaki. Irabo Day Celebration Committee Wangjing Ten Tha ACG convener Thangjam Brazakeshwarna nunggi oiba warol piraduna Irabot ki horakpa punsi wari amadi ngasi werli balamdam asigi fibamgi matangda wafam kaya phongdoki thoram aduda wangang ki batay miyoi singna sulamanba hizam Irabona Manipur amadi khunai asigi damak chokthaba naidina lawram bathodang singi matangda wafam kaya phongdoki. Hollywood की फिल्म सिंह AI एक्ट्रेस सरुक याबा हौरकलगनी ताबदा असेंग एक्ट्रेस सिंह तौफम खंगना पाखनख्रे चाखलकपगी मतुंगिना थबक खुदिंगमक्ता आर्टिफिशियल इंटेलिजेंस AI पाक्सना सिजिनरकपगी मनुंगचना हॉलीवुड की फिल्म सिंगदसु AI एक्ट्रेस सिंह सरुक याबा हौरकलगनी ताबदा असेंग एक्ट्रेस सिंहना मखोयगी थबक मुनबीखिगद्रा हाइना खंगलकपदगी तौफम खंगना पाखनबा हौख्रे हाइना रिपोर्ट अमना यामना मेक सिंहना फोंदोरकली हॉलीवुड की फिल्म कंपनी अमगा AI ना साबा टेली Norwood Kowi virtual actress ama athuba matamda film kumnabagidama agreement taunaragani kariguma agreement asi tasengnamak mai paklabadi film gi taibangda ahanba oina AI actress film na khongda ba haibadu oiragani Hollywood ki film da actress ama oina AI gi actress ama saruk yahalagani haiba pau tabadagi Hollywood ki miyoi singna haujiktagi hauna thawung asigi matangda yaningdaba su phongdokna ba haurakre Hollywood ki miyoi singna akanba mongda yaningdaba phongdorakpadagi AI gi actress Tilly Norwood sopnagi miyoi amagi mahut senduna film da Yauroi supnagi research ama oina yahongadabani hainadi phongdorakre haidi siana US ki Tom Hawk missile gi matangda kupna thijingadawri US na saba Tom Hawk missile sing Ukraine da pirakpagi oithokpa leibana missile sing asigi matangda kupna thijinbagi thabak chathagani haina phongdokpaga loinana Russia gi mafam kayada target tawdun landarakliba si United States na piba data gi matung inani haina phongdokre US Vice President JD Vance na kilometer 2,500 sana kapa yaba US na saba Tom Hawk missile sing Ukraine da pinabagi wafam phongdorokpa asina Russia da chawna singnaba ama ohele US na saba Tom Hawk missile sing asi karigumba Ukraine da sinaraglabadi Ukraine dagi kablakpa missile sing asina Moscow fawba laina yoba ngamlagani US ki khongthang asibu Russia na yaningdaba phongdokpaga loinana Russia gi President Vladimir Putin na Russia amasung Ukraine gi lana sida nongchup leibak singna hakthengna saruk yaduna Russia da landana ba thorang tawri haina phongdokhiba leikrabani US Vice President JD Vance na Ukraine da Tom Hawk missile sing pinabagi wafam pankhiba adubu Kremlin gi wangang loi Dmitry Peskov na kupna yengsilagani haina phongdokhibaga loinana kariguma missile asi piraklabadi kanana missile sing asi kafangani haiba wahangsu hanglakli Enigi machanupa ama pukhri da langtharaga mama su thorianduna sijakre Tikamgarh district ta chahi 13 surabi nupi amana mahaki chahi ta ani suraba machanupa adubu pukhri amada langtharaga hatkhre amasung madugi matungna mahak masamak su nomaiji numita upambi amadagi thorianduna sikhre haina police na phongdokre ahanbagi thigatpada Santosi Godoni Magi mapuroibaga yamna toina khanai amasung imung manunggi yanadaba adugi maramdagi mahangna Aroiba khongthang adu laukhibani tongan ba miengdagi case adu police na thigali haina police officer Priti Vargaf na haiki